Hazrat Anas bin Nazarna Shahid Oykhiba. Hazrat Anas radhiyallahu anhu batar gilan phamda yaw bangam khite. Islam gi yamna matik magul leiraba ahan balan phamda yaw bangam khitaba aduda mahak yamna nuai khite. Amasung mahak masana masabu anutap tawjerami. Panggal thawna punamak uttuna Islam gi seba tawge khanjakhi. Matang asida panjaning badi batar gi lal asi Islam gi itihas ta yamna chawwa pham amani. Maramdi Lal si Hazrat Muhammad sallallahu alaihi wasallam amasung mahaki tungin ba radhiyallahu anhu singna pokna pham Makkah manawara dagi Islam bu yadaba singna ot naibagi ngang phai theng kharaba matungda yimhong bagi maramdam thadok tuna Madina Saripta hijrat tawkhibagi sahi supnatagi ani khaktagi matungda hukan pangalaba Makkah singa sok nakiba Islam gi ahan balani Lan lasida Makkah gi lan mi gi lusing bana Abu Jahanna aduga Muslim singina Hazrat Muhammad Mustafa pasamagna oibikhi yamna ningshinga oibo wafum mamadi lal asida Abu Jahanna lan mi habidi Makkah wala singina lan mi lising ama aduga Muslim singina subnagi sahunga tarahumdoi khak oirammi Abu Jahanna sagol chama ut chamaga humdra aduga Muslim singina subnagi sagol ani ut humdra khak tamak oirammi Angakpadi paningai oibo wafam amadi lalado Muslim singningam lammi amasung Makkah wala singna tathi tawoina tawdana otpi na ibikhiba Muslim khuzok amagi makutta kan thawraba napal luthong naraba Makkah wala singna maithi khiba do aran bagi mathakta achumbagi joy oi haiba paujen wakhalon asi pak sana sandohan ki amasung Islam gi matik mangal malem da uba hawrakhi Tanza adu maktada uhkilan pham amuk mangda laklammi uhkilan pham ase Christapte sadruk kun manga Mars ki tang kolhum doida thokhi aduga badar gilana Mars ki tang tara hum doi Christapte sadruk kun ga mari da thokhi lan pham maduda Hazrat Anas radhiyallahu anhu masamak yamna kana thawni yawkhi amsung lan pham ado ahan badadi Muslim singna mai paklammi Tayungsung mamaida aranba ama laikhiba maramdagi Muslim singna maithiba phangkhi aranba adudi asini lagi nabina mi kharabu mafam amada lengnana lainanaba hukum pibikhi nakoi mafam adudagi aina handoklo hadri phawal laikedabani maramdi mafam adugi yeknaba singna haibadi mafam adudagi yeknaba singna landaraknabagi maram mama haibadi akiba amal lai Muslim sing ahan bada mai pak pam sung kafir sing sian khibadu ubada Muslim sing aduna hauzik lal loire kafir sing bu tanaraga makoin hundok lamba mal chan sing ado khomjin haubana fare khalladuna ibungo gi athang phangdringaida mapam ado thadorak lammi jamaat adugi haibidi kangluf adugi amir haibidi lanjing puren nadi makoi bu mapam ado thadok tanaba kan nathing lammi tayungsung makoi sing aduna Allah gi nabi gi Yathang asidi lal loidri phawba khaktagini khandona mafam adudagi handok laklaga lanbungda changchillaklami sian khriba kafir sing aduna mafam aduda Muslim sing leitare haibatu uraduna mafam aduda changchillaklaga khang hudana Muslim sing da landarakhi tunglomdagi khang hudana landarakpa asina Muslim sing ado haibati tunglomdagi khang hudana landarakpa asina Muslim sing ado upai laikhidare maikai animaktagi kafir singna koisillakpa maramdagi koisen chendarami Uhud ki lanphamda Muslim kaya amasung nabi gi ya ama Shahid oikhi wan tharui nabi bu Shahid oikhre haiba phawa pauthonlaki tayungsung maithi gi bade oite nabi na makagi kufur singi maithi re haina laurak pagi paukhumda asumna hayan ki Shahid singdi janati ni Shahid oibadi mai pakpani maithi banate lan phamda Shahid singdi hakchang bu machet kakta piramki nabi karim yamna penkhide tayungsung Allah gi maikai degi phongdok pirakhi sura number 13 ayat number 113 taruk ngapigani 113 chaurak partha amasung nakoina akhang kan khang laba hairi wadune he na phabani akhang kan basingidi Quran gi mafam kaya da Uhud ki lan ga mari leinaba ayat kaya thabirakuna mamali yam laba fara kaya ohawi Rasul gi hana loina basing manungda ama oiriba amir ibane fa masu Tana thindun hat khiba Shahid oidringai aroiba matam blak labada
mahakna hairammi Allah na khangchanu aihak mai pakle Allah na khangchanu aihak mai pakle Tanja asida Hazrat Anas radhiyallahu anhu na Hazrat Sa'ad bin Muaz radhiyallahu anhu mangdalak pa uwa fangki mahak haiki Sa'ad nang kadai da chatlibano खुदा की कसम जन्नत की मनम उहुद की चिंगी मायके रोम तक लागली खुदा की कसम जन्नत की मनम उहुद की चिंगी मायके रोम तक लागली मसी हायरगा थांगचांग खुद त पायरदुना काफिर सिंगी मरक त चंगशन खिरमी अमसुंग शहीद ओइद्रिंगैदा महाक खक हलखिदे शहीद ओइरब मतुंग द येंगलुबदा महाक की हक्चांग अदो सिंगसितना सिटपगुम ओइखिरमी तेन अमसुंग थांगी दागफम मरिफुदगी हेन लैरमी महाकी मचेना महाकी खुसागी तांग तांग येंगलगा महाकु मसक खंगब ngamखि अल्लाह की थबकता थमोय सेंगना चोंथोलक्लबा मीसिंग अदुगिदी दुनियादगी हौना जन्नत की महाव फंगबा हौवी मरम असिना हजरत अनसपु दुनियादगी हौना जन्नत की मनम फंगखिबनी मालेम थक्सिदा मियोबगी पुंसी असि यामना सांगना हिंदुना लैबा अदु मकसद पांदम नत्ते तेन हिंगलबसु अल्लाह की अपेनबा ओइगदबा अदुगुंबा थोंग फंगलबदी पुंसी महै याले खनगदबनी मरमदी मालेंगी पुंसी असे सीरबा मतुंगी पुंसी की थौरांग तौबा लाकपनी हाइरिबा फजखरबा पुंसी की थौदांग सिंग असि साबाई किराम सिंग न मकोई पुंसी दा उत्पीरमखरे मरम असिदगी मखोइना ताइबंगदा हिंगदिंगैदगी हौना मखोई की आखिरत की हाइबदि सीरबा मतुंगी लमथुंगफम ठिकाना अदो वहनबिखिबगी लाइबक मखोइदा फंगजखिबनी इंशाअल्लाह ताला अखोई पुनमकसु दुनिया की ngasi ki punsi ase lakadaba akhirat ki punsi ki haibde lomdaba punsi ki thaurang tawba lakpani haiba achumba se khangjabaga loina na mapu gi thauda mapung phana pangthok hauna na ba asengwa manai amam oi hauna na hon a hausi Hey there, subscribe to my channel and also press this bell icon.